Madidi Balabi Amasung Nani Bus Tongduna Lai Bus Tongduna Pumatamada Machi Eduna Busing ado check Tongduna Lerami Machi CRTO Gi officer Moibanina Busing ado Che Chang Chubra had no check Tormani Maduri di Manon P Amasung Nani Kumtarapumatamda Nakudi Sidakatori Bahadunangi Madramanon Pieduna Maki Garisi Yadabaki Bus Tongduna Lapuni Hadunare Aquibum the Timbirum Girahaduna Manon Pieduna Hapumatamda Octo Tonga Chakro Haduna, Machi than Harry. Mato Usumna, Nanibu Mahana Mapoma to the Octo Tonga Vitamata, Aro Harona Pudun Laki. Madi bus at the contractor Tolotuna, Madonna Nagari Siki Changchi, Yang the Yang Devita, Kalidamuta Quibo calmly Hadangi, Why to Taba Matamda, Jotina. I do it Aragadi, Nakui Gari number Hero Hadan Harry, Gari number 2844 Hadan Harry, Parepare, Adu Taragadi, 2844 Hariba, Gari C. The Sulady, Adu Taragadi Kamaito Ribbon Hadan Hapumatamda. Conductor Dunuyam Usitanari, Gari says, Sibawai Garini. Nanga Doctor Somdan Nona Pigi, Yamna Usita Witana, Aquai Garisibu Padana Taurine. Sibawai Haribin Pase, Sipsakti, Travel Gimapuni, Nang Suma Pomas, Taragadi Maki Magunis, Kongadam Hadun Harry. Why do Tarumatamda Aduira Davira? Garising a sea Soxalo Hadun Harry. Madi conductor Duna, Madame. So was an accident Yam Topani, Gari said. Sibawai in Hadare, Karibana Hosikamamito, Sibawai Heva, Madidi Mahana Mahakimi, the book of Salatuna, Mahaki, Sibawai Heriban Pasi, Matata, Notisama, Semu Hadina, Other Piki, Why the Turbumatam the Somakandi, conductor to the Pakatuna Vermi. Matosum Jotina, Sivagi, Busing at the Boloin Sistoki, Somakana, Sivagi Milatuna, Anova Liva, Tioduna, Akogi Busing at the Luin Sistok Sangre, Karibu Mahana, Sumnasum Taura Lipataragadi, Akogi Bus Amatale Horo Hadunare. Nang Sakari Ulibno have the Wangol Utkadamni Hadunare, while Lutarbumatam Sivala, Ukilamada, Commissioner Popono Hadunare, Mato Wasumna Commissioner, Jotibo Mahaki officer to record me. Mahaki officer to Joti Jampumatam the Mahaksu Yam Usitana Mapumatuda, Lansaduna Remi. Madidi Commissioner Duna Joti Bukopsiladunare. Nang the Sivagi busing at the wall when a calm dinner when a puzzle no Tamdiba to Carigano, Coco Tatu Hoyadra. Why Lutarbumatam the Jotinare, sir? Sivagi bus at the Minipu, my child to see Krabani, Aduga, Madugi investigation to Womatamda, report say, Yan Pazade. Madi the officer Dunare, report particular Pazarida, Aduga to Garibno. Sivari Sidine, Adum Tobani, Madugi Pado, Nawani, Coke Sharpani, Mahalakari Calibano, Caritoribano, Happy Kanam, and a Kamangam the Bani. A question Yana and Bukato, but I had Nere, Bohiduta Matanda, Jotinere. Sir, I Madungam Loy. Madam de Masida, Equagi, Micham Sing Soap Yautri. Madigi officer to Yam the Karina Dunhari. Nakui the piecing as you come out of Zano Kandi. No Bona have a washing as a Amatatine. Madulu Jotinas Hodra Sar. I listen to the Gi, I did it of Japanese. Madigi officer Dunari. Go and get about to avoid targeting Mark Senior and hype to in Gadabani. Madigi the Mark officer to Yam Usitanari. I Makata Wata Pamte, Sivagi Basado. I in the middle, Mafum Sidi Tahoki Gadabani. Madigi Jotina Mayam Halapumatamda, Wakalian and Maitan Hale. Mauli Yungi the wing count of Bumatam so, Wakaladu Charanaduna, Wakaladu, Mangduna the Manglerami, Madudagi Mahana Chakumda, Tabaktoring Matamaduda, Marki, Secretary Dunufontore, Madi the Secretary Duna Mangon Hare, Sivagi Basado Kamdosige, Madura Jotin Hare, Sivagi Basado, Chapman of a number sing Yawba passing ado, go down the tongue of the Bani Aduga, Madugi Foto Lauduna, Chi and Napakatamo, Kiesto with the Bani Hadun Hare, Aduga Masikim Batana, Kanagumuna, Karikumum Halapatarkadi. I want the power of the Polo at Nere. Why do some like the Nanisutaduna Derivani, Madurigi, Numidagi Matamda, Manon P. Palabisu Makogi Mangwana, Lyric Padre, Tanjadura Mapamata, Nanisulai, Nanina Mapamata Pumda, leading it Tanjadura, Palabisu Mangamuni, Jeremy. Madagi, my Himutki Tanjadura, Palabichin Telaptana, Nani the Consili, Mataudu Nani the Yanapakase, Madame de Karigumba, Mataiman Ukibataragadi, Nataicharu had no company. Madagi the May Hill of Pumatamda, Amusu, Palabi Chendokuna, Mahana Pumni Bajaga, the Pamdra Lerami. Madagi the May Mutkiwagamo, Palabi Chenseratuna, Nani the Mukolame. Matawudu Nanina Karigumba, Nazino, Bataragadi, Nati Yamacher Hadna, Mahana Palabi the Hajavani, Adabo, Palabi Amatakide, Yening Yason, Uning Uzasanu, Kunging Kongsan Haduna, Tawa Sadra Lerami, Tanjadra Maishu, Hekla, Tanjadra Tui, Amazon, Mati Matasu, Tanjadra Mapamadu Changlay. Mataudu Urumatamda, Nani Nadi, Palabi Wunachile Hadana Mahana, Jingtona Honaje Adubo, Palabi 2 Habisi Yakiti, Madidi, Machila have a Wahidu Tavigi, Mahasu Compre Kangladuna, Machirom the Yingi, Mataudu Makocho Topum Kangladuna, Nani Nari,
ꯑꯃꯝꯕꯗꯨꯗ ꯃꯍꯥꯛꯇꯤ ꯄꯤꯂꯔꯅꯤ ꯈꯜꯂꯗꯨꯅ ꯑꯩꯉꯣꯟꯗ ꯀꯣꯟꯁꯤꯜꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥꯗꯨ ꯊꯦꯗꯣꯛꯅꯕ ꯍꯣꯠꯅꯈꯤ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯩ ꯃꯗꯨꯗꯤ ꯁꯤꯡꯕꯅꯤꯅ ꯂꯣꯏꯅ ꯈꯪꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯅꯥꯅꯤꯁꯨ ꯃꯌꯨꯝ ꯑꯗꯨꯗ ꯄꯜꯂꯕꯤꯗꯨ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤ ꯑꯗꯨꯕꯨ ꯄꯜꯂꯕꯤ ꯊꯤꯕ ꯐꯪꯈꯤꯗꯦ ꯑꯁꯨꯝ ꯃꯍꯥꯛꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯃꯇꯝꯗ ꯄꯜꯂꯕꯤꯁꯦ ꯁꯨꯡꯐꯪ ꯐꯪꯂꯛꯇꯕꯗꯒꯤ ꯃꯍꯥꯛꯅ ꯄꯜꯂꯕꯤꯗ ꯐꯣꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯇꯩ ꯂꯥꯛꯇꯨꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯨ ꯌꯥꯔꯦ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯨ ꯈꯨꯡꯒꯪꯗ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛꯇꯤ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯅꯥꯅꯤꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯇꯩ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯄꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯂꯥꯞꯅ ꯊꯝꯒꯗꯕꯅꯤ ꯑꯍꯥꯟꯕꯗ ꯅꯪꯅ ꯀꯔꯤꯌꯔꯗ ꯐꯣꯀꯁ ꯇꯧꯒꯗꯕꯅꯤ ꯅꯪꯒꯤ ꯂꯥꯏꯐ ꯑꯁꯤ ꯐꯖꯅ ꯁꯦꯇꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯁꯨ ꯊꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯟꯖꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥ ꯑꯗꯨ ꯂꯥꯛꯏ ꯃꯈꯨꯔꯥ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯅꯥꯅꯤꯁꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ ꯃꯗꯨꯒꯤꯗꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯗꯤ ꯉꯁꯤ ꯌꯥꯝꯅ ꯉꯟꯅ ꯍꯧꯒꯠꯂꯝꯃꯤꯅ ꯅꯪꯕꯨ ꯑꯁꯨꯝꯅ ꯍꯧꯒꯠꯇꯨꯅ ꯂꯩꯔꯝꯕꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯗꯤ ꯌꯥꯝꯅ ꯉꯛꯄꯕꯨ ꯐꯥꯎꯏꯅꯦ ꯅꯇꯩꯃ ꯅꯠꯇꯅ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯉꯝꯕ ꯃꯤ ꯑꯁꯤ ꯑꯝꯇ ꯂꯩꯇꯕꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯃꯇꯩꯃꯗ ꯆꯦ ꯈꯔ ꯃꯈꯨꯔꯥ ꯑꯗꯨꯅ ꯄꯤꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯇꯩꯃꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯥꯅꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯕꯥꯒꯤ ꯃꯌꯨꯝꯗ ꯄꯨꯂꯤꯁ ꯀꯌꯥ ꯃꯔꯨꯝ ꯂꯥꯛꯏ ꯄꯨꯂꯤꯁ ꯂꯥꯛꯄꯗꯨ ꯎꯕ ꯃꯇꯝꯗ ꯎꯀꯤꯜ ꯑꯗꯨꯗ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯂꯤꯁ ꯂꯥꯛꯏꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯤ RTO ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯨ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯀꯃꯤꯁꯅꯔ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯋꯥ ꯑꯁꯤ ꯐꯔꯛ ꯇꯥꯔꯛꯀꯗꯣꯔꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯗꯤ ꯑꯩꯒ ꯉꯥꯡꯅꯔꯒꯦ ꯑꯗꯨꯒ RTO ꯑꯣꯐꯤꯁꯔ ꯑꯗꯨꯒ ꯅꯪꯒ ꯉꯥꯡꯅꯔꯨꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯈꯤ ꯃꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯤꯅ ꯁꯤꯕꯥꯗ ꯍꯥꯏꯔꯛꯏ ꯚꯥꯏ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯅꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝꯅ ꯏꯁꯇ꯭ꯔꯤꯛ ꯑꯣꯏ ꯋꯥ ꯉꯥꯡꯅꯕ ꯑꯝꯇ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯤꯕꯥꯅ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯈꯔ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯪꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯉꯥꯡꯅꯒꯗꯕꯅꯤꯅꯦ ꯋꯥꯍꯩꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯗꯨꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯍꯥꯏꯕ ꯐꯥꯎꯕ ꯇꯥꯗ꯭ꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯕꯨ ꯀꯔꯤꯕꯨ ꯇꯥꯗꯣꯔꯤꯕꯒꯦꯅꯤ ꯃꯗꯨꯒꯤꯗꯤ ꯃꯈꯨꯔꯥ ꯑꯗꯨꯁꯨ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯗꯨꯒꯤꯗꯤ ꯉꯁꯤ ꯑꯍꯤꯡ ꯂꯦꯛꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯖꯣꯇꯤꯅ ꯃꯈꯨꯔꯥ ꯑꯗꯨꯕꯨ ꯈꯥꯝꯖꯕꯅꯤ ꯇꯧꯕꯇꯕꯨ ꯃꯈꯨꯔꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯅꯥꯅꯤꯕꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯐꯥꯎꯕꯗꯪ ꯗ꯭ꯔꯣꯞ ꯇꯧ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯩꯃꯗꯨꯁꯨ ꯑꯣꯐꯤꯁ ꯆꯠꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤꯁꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯕꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯎꯄꯨꯗꯒꯤ ꯅꯣꯡꯃꯩ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛ RTO ꯑꯣꯐꯤꯁꯔ ꯖꯣꯇꯤ ꯎꯅꯕ ꯂꯥꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯈꯨꯔꯥ ꯑꯗꯨꯅ ꯅꯥꯅꯤꯗ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯥꯅꯤꯅ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯍꯥꯏꯗꯨꯅ ꯈꯨꯝꯖꯩ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯖꯣꯇꯤꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯁꯤꯕꯥ ꯂꯥꯛꯏ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯕꯦꯕꯥꯔ ꯂꯩꯅ ꯆꯪꯉꯛꯈꯤ ꯀꯔꯤ ꯊꯛꯁꯤꯒꯦ ꯀꯔꯤ ꯆꯥꯁꯤꯒꯦ ꯍꯥꯏꯗꯨꯅ ꯖꯣꯇꯤꯁꯨ ꯌꯥꯝꯅ ꯐꯖꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯄꯤꯖꯕ ꯑꯃ ꯍꯦꯛꯇ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯈꯨꯝꯃꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯩꯒꯤ ꯃꯤꯡ ꯁꯤꯕꯥ ꯀꯧꯏ ꯁꯤꯕ ꯁꯛꯇꯤ ꯇ꯭ꯔꯦꯚꯦꯜꯒꯤ ꯃꯄꯨꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯊꯥꯗꯣꯔꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯣꯇꯤꯅ ꯅꯤꯡꯊꯤꯖꯅ ꯐꯥꯏꯟ ꯊꯤꯕꯤꯌꯨ ꯑꯃꯁꯨꯡ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯦꯗꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠ ꯑꯗꯨ ꯑꯩ ꯄꯤꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯖꯣꯇꯤꯅ ꯃꯗꯨꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯤꯕꯥꯅ ꯃꯦꯗꯥꯝ ꯑꯩꯁꯦ ꯂꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯀꯤꯅꯕꯅꯤ ꯊꯛꯇꯛ ꯅꯤꯡꯅꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯃꯥꯏꯊꯤꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯑꯩꯁꯤꯕꯨ ꯀꯔꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯔꯤꯕꯅꯣ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯣꯇꯤꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯗꯨꯅ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯏꯊꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯀꯂꯤꯛꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯔꯤꯕꯅꯣ ꯃꯗꯨꯒꯤ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝ ꯑꯩꯅꯅꯦ ꯀꯅꯥꯒꯨꯝꯕ ꯑꯃꯇꯗ ꯑꯩꯅ ꯄꯨꯟꯁꯤꯗ ꯍꯥꯏꯖꯕ ꯍꯥꯏꯕꯁꯦ ꯌꯥꯎꯈꯤꯗ꯭ꯔꯤꯕꯅꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯣꯇꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯔꯣꯏꯕꯅꯤ ꯑꯩ ꯅꯪꯒꯤ ꯕꯁ ꯑꯗꯨ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯗꯅ ꯖꯣꯇꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯨꯔꯥ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯩ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯃꯍꯥꯛ ꯑꯁꯤ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯈꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯌꯥꯝꯅ ꯑꯣꯠ ꯅꯩꯕꯤ ꯑꯃꯁꯨꯡ ꯄꯜꯂꯕꯤꯕꯨꯁꯨ ꯑꯩꯉꯣꯟꯗꯒꯤ ꯊꯥꯞꯅ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯪꯅ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯗꯨꯕꯨ ꯃꯤ ꯑꯗꯣ ꯂꯥꯟꯅ ꯈꯟꯕꯗꯤ ꯐꯠꯇꯦꯅꯦ ꯌꯦꯡꯉꯨ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯃꯁꯨꯡ ꯅꯪ ꯑꯁꯦ ꯄꯨꯟꯅ ꯆꯥꯎꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯇꯩꯃꯅ ꯂꯨꯍꯣꯡꯂꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯃꯍꯥꯛ ꯆꯪꯉꯛꯄ ꯃꯇꯝꯗ ꯅꯪꯅ ꯑꯁꯨꯝꯅ ꯔꯤꯌꯦꯛ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯃꯍꯥꯛꯄꯨ ꯁꯥꯎꯒꯅꯤ ꯄꯥꯝꯃꯣꯏ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛꯅ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯥꯔꯛꯈꯤꯕ ꯑꯁꯦ ꯅꯪ ꯑꯁꯤ ꯅꯊꯟꯗ ꯅꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯖꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯈꯤꯕꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯊꯥꯔꯛꯈꯤꯕ ꯅꯠꯇꯦ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯅꯥꯅꯤꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯍꯟꯗꯨꯅ ꯅꯪꯕు ꯃꯤꯅꯥꯏꯗꯧꯅ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯍꯥꯛꯅ ꯄꯥꯝꯕꯗꯤ ꯅꯪꯅ ꯅꯪꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯣꯠꯅꯖꯕꯅꯤ
ꯑꯗꯨꯒ ꯄꯜꯂꯕꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯅꯪꯉꯣꯟꯗꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯈꯤꯕ ꯅꯠꯇꯦ ꯅꯪꯒ ꯃꯍꯥꯛꯀ ꯊꯨꯡꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯈꯤꯕꯅꯤ ꯌꯦꯡꯉꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯧꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯂꯝ ꯃꯆꯦꯠ ꯑꯗꯣ ꯌꯣꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯧꯈꯤꯕꯅꯤ ꯑꯗꯨꯒ ꯂꯝ ꯑꯗꯨꯁꯨ ꯃꯃꯜ ꯇꯥꯅ ꯌꯣꯟꯗꯣꯔꯤꯕꯅꯤ ꯄꯩꯁꯥꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯕꯨ ꯐꯖꯅ ꯁꯦꯇꯜ ꯇꯧꯍꯜꯂꯒ ꯄꯜꯂꯕꯤꯒꯤ ꯃꯄꯥꯗ ꯅꯪꯕꯨ ꯍꯩꯅ ꯁꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯃꯇꯝꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯅꯥꯅꯤꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯄ ꯂꯦꯞꯈꯤꯗꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗꯤꯅꯦ ꯃꯤꯗꯜ ꯀ꯭ꯂꯥꯁꯅꯤ ꯑꯗꯨꯒ ꯃꯤꯗꯜ ꯀ꯭ꯂꯥꯁꯀꯤ ꯏꯃꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯍꯦꯛ ꯍꯦꯟꯒꯠꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈꯣꯔꯁ ꯑꯁꯤ ꯍꯦꯟꯒꯠꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯅꯇꯩꯃꯗ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡ ꯄ꯭ꯂꯥꯅꯤꯡ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅꯅꯦ ꯃꯨꯟꯅꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯀꯩꯅꯣ ꯃꯍꯥꯛ ꯍꯥꯟꯅ ꯐꯖꯅ ꯑꯝꯇ ꯁꯦꯇꯜ ꯇꯧꯈꯤꯁꯅꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡꯒꯤ ꯃꯇꯥꯡꯗ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯝꯂꯛꯈꯤꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯥꯅꯤꯗꯤ ꯃꯊꯪ ꯃꯣꯏꯗꯨ ꯄꯨꯕ ꯉꯝꯃꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯃꯍꯥꯛꯄꯨ ꯐꯠꯇꯅ ꯂꯥꯟꯅ ꯈꯟꯕꯗꯣ ꯈꯟꯒꯅꯨ ꯃꯍꯥꯛꯅꯗꯤꯅꯦ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕ ꯅꯠꯇꯦ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤ ꯐꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕꯇꯅꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯌꯦꯡꯉꯨ ꯏꯕꯨꯡꯉꯣ ꯃꯔꯤ ꯍꯥꯏꯕꯁꯦ ꯑꯀꯨꯞꯄ ꯂꯪꯒ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯒꯨꯝꯕ ꯇꯠꯈꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯃꯨꯛ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯀꯤꯁꯤ ꯑꯃꯗꯤ ꯀꯤꯕꯅꯤ ꯃꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯗ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃꯁꯨꯡ ꯁꯥꯎꯅꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯤꯟꯅꯔꯛꯄ ꯃꯇꯝꯗ ꯃꯃꯥꯡꯊꯛꯇ ꯅꯨꯡꯉꯥꯏꯅꯈꯤꯗꯕꯗꯨ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯅꯗꯨꯅ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏꯅꯩ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨꯒꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯗꯣ ꯑꯃꯨꯛꯇꯗꯤ ꯍꯣꯡꯗꯣꯛꯎꯗꯅ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯆꯤꯟ ꯑꯃꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯖꯣꯇꯤꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯕꯥꯁꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯃ ꯂꯧꯊꯣꯛꯂꯛꯇꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯦ ꯅꯪꯗ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯣꯡꯃꯩ ꯑꯁꯤ ꯑꯩꯒꯤ ꯀꯣꯛꯇ ꯊꯝꯂꯒ ꯑꯩꯅ ꯀꯥꯞꯄ ꯇꯥꯔꯒꯗꯤ ꯑꯩ ꯑꯁꯤ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯏꯊꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯣꯇꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯅꯪꯒꯤ ꯅꯀꯣꯛꯇ ꯅꯝꯗꯨꯅ ꯅꯪ ꯅꯁꯥ ꯅꯊꯟꯇ ꯀꯥꯞꯆꯗꯨꯅ ꯁꯤꯖꯕ ꯇꯥꯔꯒꯗꯤ ꯃꯥꯏꯊꯤꯗꯨꯔꯤꯕꯁꯦ ꯅꯪꯅꯤꯅꯦ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯤꯕꯥꯅ ꯆꯨꯝꯃꯤ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯗꯨ ꯖꯣꯇꯤꯗ ꯑꯃꯨꯛ ꯅꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯥꯅꯤꯁꯨ ꯍꯥꯊꯨ ꯆꯦꯜꯂꯛꯏ ꯑꯃꯁꯨꯡ ꯅꯥꯅꯤꯁꯨ ꯖꯣꯇꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯤꯕꯥꯁꯨ ꯌꯥꯝꯅ ꯉꯛꯏ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯅꯥꯅꯤꯅ ꯃꯇꯩꯃꯗ ꯀꯀꯥꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯝꯃꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯤꯕꯥꯅ ꯃꯍꯥꯛꯄꯨ ꯆꯤꯡꯊꯣꯛꯇꯨꯅ ꯅꯣꯡꯃꯩ ꯑꯗꯨꯅ ꯑꯃꯨꯛ ꯖꯣꯇꯤꯅ ꯅꯝꯈꯤ ꯃꯗꯨꯒꯤ ꯁꯤꯕꯥꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯁꯤꯕ ꯇꯥꯕꯅꯤꯅꯦ ꯅꯪ ꯁꯤꯔꯒꯗꯤ ꯑꯩ ꯃꯥꯏ ꯄꯥꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯥꯅꯤꯅ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯃꯗꯨꯒꯤꯗꯤ ꯁꯤꯕꯥꯅ ꯃꯁꯤꯒꯤ ꯖꯨꯒꯣꯠ ꯆꯥꯗꯕ ꯅꯨꯄꯤꯁꯦ ꯁꯤꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯥꯏ ꯄꯥꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤ ꯅꯥꯅꯤꯁꯨ ꯁꯥꯎꯗꯨꯅ ꯁꯤꯕꯥꯕꯨ ꯑꯃꯨꯛꯇꯪ ꯀꯤꯟꯅ ꯊꯤꯟꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯕꯁ ꯑꯗꯨꯗ ꯊꯣꯝꯖꯤꯟꯈꯤ ꯑꯃꯁꯨꯡ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯕꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯅꯥꯅꯤꯅ ꯇꯞ ꯇꯥꯅ ꯂꯣꯏꯅ ꯐꯨꯊꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯇꯩ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯤꯕꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯐꯨꯊꯠꯄ ꯌꯥꯕ ꯐꯨꯊꯠꯂꯕ ꯃꯇꯨꯡꯗ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤꯗꯤ ꯏꯃꯥꯅꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯣꯇꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯞ ꯇꯥꯅ ꯐꯨꯊꯈ꯭ꯔꯒ ꯃꯍꯥꯛꯅ ꯃꯇꯩꯃꯕꯨ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯏ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯩꯃ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯟꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯅꯥꯅꯤꯅ ꯃꯐꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯒꯤ ꯊꯋꯥꯏ ꯀꯜꯂꯤꯕꯗꯨ ꯌꯥꯝꯅ ꯐꯩ ꯑꯗꯨꯕꯨ ꯁꯤꯕꯥ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯦꯠꯅꯔꯨꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯐꯤꯕꯝ ꯆꯥꯔꯛꯇꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯅꯥꯅꯤꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯇꯩꯃ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ ꯃꯗꯨꯒꯤ ꯁꯤꯕꯥꯒꯤ ꯃꯌꯨꯝꯗ ꯁꯤꯕꯥꯕꯨ ꯇꯣꯠꯂꯝꯃꯦ ꯍꯥꯏꯗꯨꯅ ꯎꯀꯤꯜ ꯑꯗꯨꯅ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯥꯗꯨ ꯀꯧꯕꯗꯨꯅ ꯅꯈꯣꯏꯕꯨ ꯇꯞ ꯇꯞꯅ ꯐꯨꯍꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤꯅꯦ ꯅꯃꯥꯏꯁꯤꯡ ꯑꯗꯨꯕꯨ ꯏꯀꯥꯏꯗꯕ꯭ꯔꯣ ꯅꯨꯄꯤꯗꯨꯒ ꯅꯨꯄꯥꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯤꯕꯥꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯖꯣꯇꯤ ꯑꯃꯁꯨꯡ ꯅꯥꯅꯤ ꯐꯥꯕ ꯂꯥꯛꯏ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯥꯅꯤ ꯑꯃꯁꯨꯡ ꯖꯣꯇꯤ ꯑꯗꯨ ꯃꯑꯣꯡ ꯍꯥꯗꯨꯅ ꯑꯁꯨꯝ ꯆꯪꯂꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤ ꯖꯣꯇꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯤꯕꯥꯗ ꯍꯥꯏꯔꯛꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯊꯧꯗꯣꯛꯅꯤ ꯃꯁꯤꯗ ꯄꯔꯁꯅꯦꯜ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯥꯔꯨꯕꯗꯨ ꯌꯥꯝꯅ ꯂꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯅꯪꯉꯣꯟꯗ ꯂꯥꯜꯅ ꯍꯥꯏꯖꯍꯟꯒꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯤꯕꯥꯗꯤ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯅꯥꯅꯤꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩꯈꯣꯏꯁꯦ ꯃꯤꯗꯜ ꯀ꯭ꯂꯥꯁꯀꯤ ꯃꯤ ꯀꯥꯡꯕꯨ ꯑꯗꯨꯅꯤ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯗ ꯍꯦꯛ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯗ ꯍꯦꯛ ꯍꯔꯥꯎꯕ ꯐꯥꯎꯏ
ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯄ ꯃꯇꯝꯗ ꯁꯥꯏꯀꯜ ꯊꯧꯕ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯗ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯊꯤꯅ ꯆꯩꯔꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯏꯀꯥꯏꯖꯕ ꯐꯥꯎꯏ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀ ꯑꯣꯟꯁꯤꯟꯅꯔꯒ ꯈꯟꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨ ꯈꯟꯅꯕ ꯉꯝꯖꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕ ꯑꯃ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯋꯥꯕ ꯇꯥꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯋꯥꯖꯩ ꯁꯣꯝꯅ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯨꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯕꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯇꯞ ꯇꯞꯅ ꯐꯨꯊꯔꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯈꯪꯗ꯭ꯔꯕ ꯖꯒꯥ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯇꯨꯃꯤꯟꯅ ꯁꯣꯔꯤꯒꯥꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯇꯨꯃꯤꯟ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨꯕꯨ ꯇꯟꯖꯥꯗ꯭ꯔꯕ ꯃꯥ ꯂꯥꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯀꯔꯤꯝꯇ ꯍꯥꯏꯈꯤꯗꯦ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯣꯇꯤꯅ ꯇꯟꯖꯥ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯈꯟꯅ ꯆꯩꯅꯕꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯊꯣꯛꯑꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯈꯟꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯅꯥꯅꯤꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯌꯩꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯕꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯤꯕꯥꯗ ꯍꯥꯏꯔꯛꯏ ꯚꯥꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯍꯥꯛꯄꯨ ꯂꯦꯡꯅ ꯊꯥꯈ꯭ꯔꯤꯕꯗꯤ ꯃꯍꯥꯛꯁꯤꯗꯤ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯁꯍꯔ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯁꯍꯔ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯈꯪꯍꯟꯕꯒꯤ ꯊꯣꯏꯗꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯃꯍꯥꯛꯅ ꯃꯔꯨꯅꯤ ꯈꯪꯍꯟꯗ꯭ꯔꯤꯕꯁꯤ ꯃꯗꯨꯒꯤ ꯅꯥꯅꯤꯁꯨ ꯃꯇꯩꯃꯒ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯀꯥꯎꯔꯤꯕ ꯍꯥꯏꯗꯨꯅ ꯃꯇꯩꯃꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩ ꯁꯣ ꯀꯥꯎꯔꯝꯃꯦ ꯍꯥꯏꯗꯨꯅ ꯃꯅꯨꯡꯗ ꯊꯝꯃꯝꯕ ꯃꯥꯜꯂꯦ ꯑꯩ ꯑꯃꯇ ꯆꯪꯉꯨꯒꯦ ꯑꯩ ꯁꯣ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯊꯣꯛꯂꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯗꯨꯅ ꯆꯪꯉꯛꯈꯤ ꯃꯗꯨꯒꯤ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯁꯣꯝꯗꯒꯤ ꯅꯣꯡꯃꯩ ꯅꯝꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯈꯨꯠ ꯊꯥꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯒꯣꯁꯤꯕꯨ ꯍꯔꯠ ꯇꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯇꯩꯃꯗꯣ ꯁꯣꯏꯗꯅ ꯁꯤꯒꯗꯕꯅꯤ ꯃꯇꯩꯃꯗꯣ ꯑꯩ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯁꯤꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯥꯅꯤꯁꯨ ꯁꯥꯔ ꯀꯔꯤꯒꯨꯝꯕ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯏ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯉꯥꯡꯂꯝꯂꯤꯕ ꯁꯛꯂꯝꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯅ ꯔꯤꯑꯦꯛꯁꯟ ꯑꯃꯇ ꯄꯤꯔꯛꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯜꯂꯝꯒꯗꯕ ꯃꯥꯜꯂꯤ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯁꯤꯡ ꯑꯁꯤ ꯌꯦꯡꯉꯨ ꯌꯥꯝ ꯊꯤꯅ ꯈꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕꯁꯤ ꯇꯟꯖꯥꯗꯨꯗ ꯑꯩꯅ ꯉꯁꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕꯅꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯛꯄꯗꯤ ꯊꯥꯗꯣꯛꯑꯦ ꯑꯗꯨꯒ ꯀꯣꯟꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯥꯠꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯃꯗꯨꯗꯒꯤ ꯁꯤꯕꯥꯅ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯕꯨ ꯁꯤꯗꯣꯔꯤꯕꯁꯤꯗꯤ ꯅꯪ ꯅꯠꯇꯦ ꯅꯪꯒꯤ ꯅꯇꯩꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯤꯕꯥꯗꯤ ꯌꯥꯝꯅ ꯉꯛꯏ ꯀꯔꯤꯒꯤꯅꯣ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯪ ꯑꯩꯒ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯇꯩꯃ ꯌꯥꯎꯍꯜꯂꯤꯕꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯗꯟꯗꯤꯗꯤ ꯅꯪꯒꯤ ꯅꯇꯩꯃꯁꯤ ꯁꯤꯕ ꯑꯗꯨꯒ ꯅꯪꯒꯤ ꯅꯇꯩꯃꯒꯤ ꯁꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗ ꯈꯥꯡꯗꯨꯅ ꯑꯣꯟꯗꯨꯅ ꯆꯥꯛꯇꯨꯅ ꯂꯩꯕꯗꯣ ꯃꯗꯨ ꯎꯔꯒꯅ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯅꯥꯅꯤꯁꯨ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯆꯧꯀꯤ ꯑꯗꯨ ꯆꯤꯡꯊꯣꯛꯂꯗꯨꯅ ꯃꯍꯥꯛꯁꯨ ꯐꯝꯊꯈꯤ ꯑꯃꯁꯨꯡ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯀꯥꯡꯕꯨꯁꯤꯗꯤꯅꯦ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡ ꯌꯧꯔꯛꯄ ꯇꯥꯔꯒꯗꯤ ꯈꯔ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯣꯏ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤ ꯋꯥꯁꯤ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯒꯤꯅꯦ ꯇꯣꯉꯥꯟꯕ ꯑꯦꯡꯒꯜ ꯑꯃꯁꯨ ꯂꯩꯌꯦ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯣ ꯁꯦꯝ ꯁꯥꯗꯨꯅ ꯍꯥꯟꯅ ꯂꯩ ꯌꯦꯡꯉꯨ ꯑꯩꯈꯣꯏꯗꯤ ꯃꯤꯗꯜ ꯀ꯭ꯂꯥꯁꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯦꯜꯍꯧꯁꯦ ꯂꯨꯄꯥ 2 ꯍꯦꯟꯒꯠꯂꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯤꯂꯣ 4 ꯂꯩꯁꯟꯗꯨꯅ ꯊꯝꯃꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯀꯗꯕ ꯂꯩꯇꯥꯔꯒꯁꯨ ꯊꯥ 3-4ꯒꯤ ꯃꯃꯥꯡꯗ ꯇꯤꯀꯦꯠ ꯀꯛꯂꯤꯕꯅꯤ ꯑꯗꯨꯒ ꯄꯦꯇ꯭ꯔꯣꯜꯒꯤ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯅꯤ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯑꯍꯤꯡ ꯄꯨꯡ 12ꯗꯒꯤ ꯀ꯭ꯌꯨ ꯂꯦꯞꯇꯨꯅ ꯊꯥꯎ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯌꯦꯡꯉꯨ ꯀꯩꯁꯨ ꯂꯩꯇꯕ ꯋꯥ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯑꯁꯤ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯍꯦꯟꯅ ꯆꯦꯛꯁꯤꯜꯂꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯅꯪꯁꯨ ꯅꯁꯥꯅ ꯈꯟꯖꯔꯒ ꯌꯦꯡꯉꯨꯗꯅ ꯑꯩꯅ ꯁꯨꯝ ꯈꯟꯕ ꯃꯇꯝꯗ ꯅꯪꯁꯨ ꯅꯪꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯐꯖꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯣꯠꯅꯖꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯁꯨ ꯑꯩ ꯇꯩꯃꯗꯣ ꯀꯟꯅꯕ ꯑꯗꯨꯝ ꯍꯣꯠꯅꯒꯦ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯤꯕꯥꯅ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯑꯣ ꯅꯪ ꯅꯇꯩꯃꯗꯨ ꯀꯟꯅꯕ ꯍꯣꯠꯅꯖꯒꯅꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯍꯧꯅ ꯅꯣꯛꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯕꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯐꯔꯦꯅꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣꯅꯦ ꯅꯪꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯗꯣꯔꯤꯕꯁꯦ ꯃꯗꯨꯒꯤꯗꯤ ꯃꯗꯨꯒꯤ ꯅꯥꯅꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯄꯣꯏꯟꯅꯤꯅꯦ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯗꯦꯠ ꯂꯥꯏꯟ ꯑꯃ ꯐꯤꯛꯁ ꯇꯧꯔꯁꯤ ꯃꯇꯝ ꯑꯗꯣ ꯅꯪꯒ ꯑꯩꯒ ꯊꯥꯅꯔꯁꯤ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯉꯁꯤꯗꯒꯤ ꯑꯩ ꯅꯉꯣꯟꯗ ꯅꯨꯃꯤꯠ 20 ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯅꯥꯅꯤꯅ ꯅꯨꯃꯤꯠ ꯑꯗꯨ ꯌꯥꯝꯅ ꯆꯪꯗꯣꯔꯤꯕ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠ 10 ꯄꯤꯒꯦ ꯋꯥꯍꯩꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯌꯥꯔꯦ ꯗꯤꯜ ꯇꯧꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯈꯨꯠ ꯁꯣꯛꯅꯈꯤ ꯃꯗꯨꯒꯤ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ 10ꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯇꯩꯃꯁꯤ ꯁꯤꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯇꯩꯃꯁꯤ ꯅꯪꯅ ꯀꯟꯖꯕ ꯉꯝꯃ ꯇꯥꯔꯒꯅ ꯅꯪ ꯑꯁꯦ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯊꯤꯔꯔꯣꯏ ꯑꯃꯁꯨꯡ ꯅꯈꯣꯏꯁꯤ ꯐ꯭ꯔꯤ ꯑꯣꯏꯖꯔꯕꯅꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯕꯥꯁꯨ ꯁꯥꯎꯗꯨꯅ ꯂꯩꯍꯧꯏ ꯃꯇꯧ ꯑꯁꯨꯝꯅ ꯅꯥꯅꯤꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯇꯩꯃꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯜꯂꯕꯤ ꯂꯥꯛꯇꯨꯅ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯩꯅꯣ ꯑꯩ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ
ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯥꯅꯤꯗ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯄꯜꯂꯕꯤꯅ ꯃꯄꯜ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯆꯪꯁꯤꯜꯂꯛꯄꯗꯨꯅ ꯃꯍꯥꯛꯇꯤ ꯁꯤꯕꯥꯒꯤ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯕꯅꯤ꯫ ꯃꯗꯨꯗ ꯄꯜꯂꯕꯤꯁꯨ ꯌꯥꯝꯅ ꯉꯥꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯄꯜꯂꯕꯤꯅ ꯍꯥꯏꯔꯤ, ꯑꯩꯁꯤ ꯑꯩꯈꯣꯏ ꯕꯕꯥꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯕꯕꯥꯗ ꯑꯣꯏꯅ ꯊꯦꯝꯂꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯆꯦꯅꯁꯨ ꯌꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯅꯥꯅꯤꯗꯤ ꯌꯥꯝꯅ ꯉꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯂꯨꯍꯣꯡꯕꯁꯤ ꯈꯔ ꯊꯨꯖꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯅꯥꯅꯤꯁꯨ ꯄꯜꯂꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯉꯛꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯄꯜꯂꯕꯤꯒꯤ ꯃꯄꯥꯗꯨ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯜꯂꯕꯤꯒꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯨꯝꯗ ꯎꯍꯩ ꯄꯥꯟꯕ ꯎ ꯊꯥꯕꯅꯤ, ꯀꯅꯥꯝꯇꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯊꯥꯅꯗꯕꯅꯤ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯍꯥꯏꯕꯗꯤ ꯃꯄꯥ ꯑꯃꯒꯤ ꯑꯄꯥꯝꯕꯁꯦ ꯃꯆꯥꯅꯨꯄꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯗꯨꯅꯤ ꯄꯥꯝꯂꯤꯕꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯐꯖꯅ ꯁꯦꯇꯜ ꯇꯧꯗꯨꯅ ꯂꯩꯕ ꯏꯌꯥꯅꯨꯄꯥ ꯊꯤꯖꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯀꯥꯏꯕ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯤ ꯄꯜꯂꯕꯤꯅ ꯅꯥꯅꯤꯗ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯆꯦꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯂꯩꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯄꯜꯂꯕꯤꯅ ꯈꯜꯂꯤꯕ ꯑꯁꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯣꯛꯇ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯜꯂꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯊꯪꯒꯤ ꯆꯍꯤꯗ ꯑꯩ B.Tech ꯂꯣꯏꯗꯣꯔꯦ, ꯃꯔꯝ ꯑꯗꯨꯅ B.Tech ꯍꯦꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯔꯒꯦ ꯑꯗꯨꯒ ꯅꯥꯅꯤꯕꯨꯅ ꯌꯨꯝꯗ ꯂꯩꯍꯜꯂꯒ ꯑꯩꯅ ꯄꯩꯁꯥ ꯇꯥꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯄꯥꯗꯨꯗꯤ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯅ ꯅꯤꯡꯈꯥ ꯇꯝꯍꯜꯂꯨꯕꯗꯒꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯂꯛꯇꯨꯅ ꯆꯥꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯄꯜꯂꯕꯤꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯅꯤꯡꯈꯥ ꯇꯝꯕ ꯄꯤꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯈꯥ ꯇꯝꯂꯦ, ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯪꯅ ꯌꯦꯠꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯁꯤꯕꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯗꯨꯒ ꯐꯨꯅꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯤ ꯈꯠꯅ ꯆꯩꯅꯕ ꯌꯥꯝꯅ ꯄꯥꯝꯃꯤ, ꯌꯥꯝꯅ ꯁꯥꯎꯒꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯇꯧ ꯀꯔꯝꯅ ꯊꯥꯖꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯦꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯄꯜꯂꯕꯤꯒꯤ ꯃꯆꯦꯗ ꯍꯥꯏꯈꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯜꯂꯕꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤ ꯃꯤ ꯈꯠꯅ ꯆꯩꯅꯕ ꯑꯃꯁꯨꯡ ꯃꯤ ꯐꯨꯅꯕ ꯍꯩ ꯍꯥꯏꯕꯁꯤ ꯈꯪꯉꯕꯅꯤꯅ ꯃꯍꯥꯛꯇꯤ ꯀꯨꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯕꯣꯗꯤꯒꯥꯔꯗ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯟꯖꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯇꯩꯃꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯒꯤ ꯈꯠꯅ ꯆꯩꯅꯕꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯤꯕꯥꯒ ꯃꯍꯥꯛꯀ ꯈꯠꯅꯕꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯈꯠꯅ ꯆꯩꯅꯕ ꯑꯃꯁꯨꯡ ꯌꯦꯛꯅꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ, ꯄꯨꯡꯗꯨꯝ ꯆꯨꯝꯅ ꯆꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯣꯏꯔꯣꯏ꯫ ꯃꯗꯨꯒꯤꯗꯤ ꯃꯇꯩꯃ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯒꯤꯗꯃꯛꯇ ꯋꯥ ꯉꯥꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯄꯜꯂꯕꯤꯒꯤ ꯃꯄꯥꯅ ꯈꯥꯝꯂꯗꯨꯅ, ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯦ ꯑꯩ ꯋꯥ ꯉꯥꯡꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯅꯪꯒꯤꯅ ꯈꯨꯠꯇ ꯁꯤꯟꯅꯔꯝꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯑꯃꯨꯛ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯗꯕ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯁꯤꯟꯅꯔꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯅꯪꯁꯤ ꯃꯍꯥꯛꯀꯤ ꯃꯆꯦ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯥꯅꯤ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯏꯇꯩꯃꯒꯤ ꯃꯥꯌꯣꯛꯇ ꯑꯗꯨꯒꯨꯝꯕ ꯋꯥ ꯉꯥꯡꯕꯗꯣ ꯑꯩ ꯇꯥꯕ ꯉꯝꯂꯣꯏ꯫ ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯊꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯊꯥꯔꯣ, ꯊꯥꯔꯣꯏꯒ ꯇꯣꯛꯑꯣ, ꯑꯗꯨꯒ ꯏꯇꯩꯃꯗ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯜꯂꯕꯤꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯄꯜꯂꯕꯤꯁꯨ ꯀꯔꯤꯝꯇ ꯍꯥꯏꯈꯤꯗꯦ, ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄꯜꯂꯕꯤꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯅꯥꯅꯤꯅ ꯃꯍꯥꯛꯄꯨ ꯄꯨꯈ꯭ꯔꯁꯨ ꯌꯥꯔꯦ ꯂꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯊꯃꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯤꯕꯥꯒꯤ ꯒꯨꯟꯗꯥ ꯀꯌꯥꯃꯔꯨꯝ ꯑꯣꯇꯣ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨ ꯃꯩꯕꯨꯗꯤ ꯉꯥꯟꯕꯅꯤ, ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯅꯥꯅꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕ ꯃꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯛꯊꯠꯂꯤ, ꯐ꯭ꯌꯨꯁꯀ ꯂꯣꯏꯅ ꯂꯧꯊꯣꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯇꯩꯃ ꯑꯗꯨꯗꯤ ꯀꯔꯤꯝꯇ ꯃꯑꯣꯡ ꯍꯥꯗꯅ ꯇꯨꯝꯖꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯇꯩꯃꯗꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯃꯈꯣꯏꯁꯨ ꯏꯃꯨꯡ ꯑꯗꯨ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯅꯝ ꯑꯃ ꯅꯝꯈꯤ꯫ ꯃꯅꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯃꯅꯝ ꯑꯗꯨ ꯅꯝꯗꯨꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯃꯁꯤꯗꯤ ꯒ꯭ꯌꯥꯁꯀꯤ ꯃꯅꯝꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯥꯅꯤꯁꯨ ꯁꯤꯂꯤꯟꯗꯔ ꯑꯃ ꯄꯨꯗꯨꯅ ꯆꯪꯉꯛꯏ꯫ ꯁꯤꯂꯤꯟꯗꯔ ꯑꯗꯨꯁꯨ ꯒ꯭ꯌꯥꯁ ꯂꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯆꯪꯉꯛꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯃꯩꯈꯦꯠ ꯑꯃꯒ ꯄꯥꯏꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯗꯕ ꯇꯥꯔꯒꯗꯤ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯑꯁꯤ ꯁꯣꯏꯗꯅ ꯑꯩꯅ ꯄꯣꯈꯥꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯒ 3rd degree ꯕ꯭ꯔꯟ ꯇꯧꯕ ꯑꯁꯤ ꯀꯝꯗꯧꯒꯦ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯒ꯭ꯌꯥꯁ ꯑꯗꯨ ꯃꯩ ꯊꯥꯕ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯌꯥꯎꯅ ꯁꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯅꯥꯅꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯩ ꯑꯃꯁꯨꯡ ꯏꯇꯩꯃꯅ ꯊꯣꯡꯕ ꯆꯥꯗꯨꯅꯗ ꯂꯥꯛꯈꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯃꯟ ꯑꯁꯦ ꯁꯤꯡꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯏꯇꯩꯃꯒꯤꯗꯃꯛꯇ ꯁꯤꯕꯗ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯩꯅ ꯃꯁꯤꯡ 10 ꯊꯤꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯀꯤꯖꯕ ꯑꯃ ꯐꯥꯎꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯩ ꯃꯃꯥꯟꯅꯕꯁꯤꯡ ꯍꯥꯏꯕꯗꯤ ꯒꯨꯟꯗꯥ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯊꯣꯛꯂꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯕꯥꯒꯤ ꯑꯆꯟꯕ ꯃꯅꯥꯏ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯇꯥꯈꯤ ꯑꯃꯁꯨꯡ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯇꯩꯃꯕꯨ ꯀꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫
ꯃꯗꯨꯒꯤ ꯃꯇꯩ ꯃꯗꯨꯁꯨ ꯃꯅꯝ ꯑꯃ ꯅꯝꯃꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯆꯠꯂꯝꯃꯦ ꯃꯗꯨꯗꯒꯤ ꯅꯥꯅꯤꯅ ꯍꯥꯏꯔꯛꯏ ꯒ꯭ꯌꯥꯁ ꯂꯤꯛ ꯑꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯩ ꯂꯣꯏꯅ ꯃꯨꯊꯠꯇꯨꯅ ꯊꯣꯡꯅꯥꯎꯁꯤꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯇꯩꯃꯕꯨ ꯊꯥꯖꯕ ꯄꯤꯔꯗꯨꯅ ꯐꯖꯅ ꯇꯨꯝꯍꯟꯈꯤ ꯃꯗꯨꯒꯤ ꯁꯤꯕꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯗ ꯂꯥꯛꯇꯨꯅ ꯁꯤꯕꯥꯗ ꯅꯥꯅꯤꯒꯤ ꯃꯇꯩꯃ ꯍꯥꯠꯄ ꯑꯁꯤ ꯌꯥꯝꯅ ꯋꯥꯒꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯇꯩꯃꯕꯨ ꯍꯥꯠꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯆꯨꯞꯄꯗ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇꯁꯨ ꯑꯗꯨꯝ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯕꯥꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯥꯅꯤ ꯑꯗꯨ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯣꯏꯗꯅ ꯃꯗꯨꯀꯥꯟꯗ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯇꯩꯃꯅ ꯃꯍꯥꯛꯀꯤ ꯂꯝ ꯌꯣꯟꯊꯣꯛꯄꯒꯤ ꯄꯩꯁꯥ ꯑꯗꯨ ꯄꯨꯔꯗꯨꯅ IT ꯀꯝꯄꯅꯤ ꯑꯃꯗ ꯂꯥꯛꯏ IT ꯀꯝꯄꯅꯤ ꯑꯗꯨꯗ ꯄꯩꯁꯥ ꯄꯤꯖꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯕꯨ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯋꯥꯅꯣꯝꯕꯅꯤ ꯇꯧꯕꯇꯕꯨ ꯃꯅꯥꯎꯅꯨꯄꯥꯗꯨꯅꯗꯤ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯉꯝꯖꯔꯣꯏ ꯍꯥꯏꯗꯨꯅ ꯆꯦꯟꯖꯩ ꯇꯧꯕꯇꯕꯨ ꯃꯇꯩꯃ ꯑꯗꯨꯅ ꯅꯝꯗꯅ ꯇꯧꯍꯟꯕꯗꯒꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯇꯥꯈꯤ ꯕꯣꯁ ꯑꯗꯨꯅꯗꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ IT ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯕꯣꯁ ꯑꯗꯨꯅꯗꯤ ꯄꯩꯁꯥ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯝꯕꯁꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯊꯕꯛ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯇꯥꯔꯒꯗꯤ ꯇ꯭ꯔꯦꯅꯤꯡ ꯑꯗꯨ ꯂꯣꯏꯔꯛꯄ ꯃꯇꯨꯡꯗ ꯅꯪꯒꯤ ꯊꯕꯛ ꯑꯁꯤ ꯄꯤꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯍꯨꯟꯇꯣꯛꯑꯝꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯐꯪꯂꯔꯣꯏ ꯑꯃꯁꯨꯡ ꯄꯩꯁꯥꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯑꯣꯏꯅ ꯆꯪꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯥꯅꯤꯅꯗꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯤꯅꯤꯡꯗꯕꯅꯤ ꯇꯧꯕꯇꯕꯨ ꯃꯇꯩꯃꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯒꯤꯗꯃꯛꯇ ꯈꯜꯂꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯤꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯣꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯑꯗꯨ ꯇꯧꯍꯟꯈꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯅꯥꯅꯤꯁꯨ ꯁꯥꯏꯟ ꯇꯧꯕ ꯇꯥꯈꯤ ꯑꯃꯁꯨꯡ ꯀꯝꯄꯅꯤꯗꯨꯗ ꯄꯨꯕ ꯇꯥꯈꯤ ꯃꯗꯨꯒꯤꯗꯤ ꯃꯇꯩꯃꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯥꯅꯤꯅ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯗ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯁꯨꯇꯤ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯕꯣꯁ ꯑꯗꯨꯅꯗꯤ ꯌꯥꯈꯤꯗꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠ 10ꯅꯤ ꯑꯁꯤ ꯁꯤꯕꯥꯒ ꯊꯥꯅꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯅꯤꯡꯕꯅꯤ ꯃꯇꯩꯃꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅꯗꯤ ꯌꯥꯈꯤꯗꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯕꯣꯁ ꯑꯗꯨ ꯍꯥꯏꯔꯝꯗꯕꯤꯗ ꯃꯇꯩꯃꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯅꯥꯅꯤꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯇꯩꯃꯒꯤ RTO ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯀꯧꯔꯝꯃꯤ ꯃꯈꯣꯏ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯇꯩꯃ ꯑꯁꯤꯕꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯍꯥꯏꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯃꯇꯩꯃꯕꯨ ꯁꯦꯟꯅꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯩꯃꯒꯤ ꯇꯥꯏꯝ ꯇꯦꯕꯜ ꯑꯃꯁꯨ ꯄꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯄꯜꯂꯕꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯂꯥꯛꯏ ꯃꯈꯣꯏ ꯀꯣꯂꯦꯖ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯨꯇꯤ ꯉꯟꯅ ꯊꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯆꯦ ꯎꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯆꯦꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯄꯜꯂꯕꯤꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯨꯟꯅ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯑꯩꯅ ꯐꯣꯟ ꯇꯧꯕꯁꯨ ꯐꯣꯟ ꯄꯥꯏꯈꯠꯇꯦ ꯃꯦꯁꯦꯖ ꯊꯥꯕꯁꯨ ꯃꯦꯁꯦꯖ ꯍꯟꯗꯦ ꯑꯩꯒꯤ ꯍꯣꯁꯇꯦꯜꯗ ꯁꯠ ꯂꯥꯛꯇꯨꯅ ꯑꯩꯒ ꯎꯅꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯒꯗ꯭ꯔꯣꯒꯤ ꯅꯪ ꯅꯁꯥꯃꯛꯅ ꯍꯥꯏꯔꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄꯜꯂꯕꯤꯗꯤ ꯌꯥꯝꯅ ꯉꯛꯏ ꯇꯥꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯨꯟꯅꯁꯨ ꯍꯥꯏꯕꯗꯤ ꯅꯥꯅꯤꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯐꯣꯔꯃꯦꯜꯒ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪ ꯑꯁꯤ ꯐꯣꯔꯃꯦꯜꯒ ꯁꯦꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯥꯅꯤ ꯀꯔꯤꯝꯇ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯄꯜꯂꯕꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯥꯏꯔꯝꯕꯒꯤꯗꯃꯛꯇ ꯑꯩꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯁꯦ ꯈꯪꯗꯕꯅꯤꯅ ꯅꯪꯉꯣꯟꯗ ꯊꯤꯅ ꯆꯩꯊꯣꯛꯄꯤꯔꯨꯔꯦ ꯉꯥꯡꯕꯤꯔꯨꯔꯦ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯕꯛ ꯇꯧ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯗꯧꯔꯤꯕ ꯑꯣꯐꯤꯁꯇ ꯂꯩꯒꯦ ꯂꯩꯇꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯥꯅꯤꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯒꯦꯁ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯜꯂꯕꯤꯅ ꯅꯪꯒꯤꯁꯤ ꯁꯨꯇꯤ ꯉꯟꯅ ꯊꯥꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯏꯇꯩꯃ ꯎꯅꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯖꯤꯟꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄꯜꯂꯕꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦꯅꯦ ꯍꯌꯦꯡꯁꯨ ꯅꯪ ꯁꯨꯇꯤ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯄꯜꯂꯕꯤꯗ ꯅꯥꯅꯤꯅ ꯍꯪꯉꯤ ꯃꯗꯨꯅ ꯅꯥꯅꯤꯗ ꯄꯜꯂꯕꯤꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯁꯦꯂꯦꯕ꯭ꯔꯦꯠꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪꯕꯨ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯃꯗꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯍꯌꯦꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯦꯔꯦꯖ ꯑꯦꯅꯤꯚꯔꯁꯔꯤ ꯇꯥꯏ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯇꯥꯃꯣꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯇꯥꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯕꯨ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯜꯂꯕꯤꯁꯨ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯄꯜꯂꯕꯤꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯥꯅꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯪꯕ ꯉꯝꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯇꯩꯃ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯑꯗꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯕꯁꯤ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯇꯩꯃꯕꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯃꯁꯨꯡ ꯈꯨꯡꯒꯪꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯃꯦꯔꯦꯖ ꯑꯦꯅꯤꯚꯔꯁꯔꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯩꯃ ꯑꯗꯨꯅꯗꯤ ꯁꯨꯇꯤꯁꯨ ꯂꯧꯗꯦ ꯑꯗꯨꯒ ꯄꯣꯠꯆꯩ ꯀꯩꯀꯥꯗꯨꯗꯤ ꯀꯅꯥꯅ ꯄꯨꯔꯛꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯅꯥꯅꯤꯅ ꯄꯣꯠꯆꯩꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ ꯇꯤꯀꯦꯠꯀ ꯂꯣꯏꯅꯅ ꯑꯩꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯇ꯭ꯔꯦꯟꯗ ꯂꯣꯏꯅ ꯍꯥꯞꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯩ ꯑꯣꯐꯤꯁꯇꯒꯤ ꯁꯨꯇꯤ ꯂꯧꯕꯗꯤ ꯂꯧꯗ꯭ꯔꯤ ꯑꯗꯨꯅ ꯃꯗꯨꯅ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯦ ꯑꯍꯥꯡꯕꯁꯤꯗ ꯁꯥꯏꯟ ꯇꯧꯔꯣ ꯑꯗꯨꯒ ꯏꯒꯗꯕꯗꯨꯗꯤ ꯑꯩ ꯏꯔꯒꯦ ꯍꯥꯏꯗꯨꯅ ꯃꯇꯩꯃ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯇꯩꯃ ꯑꯗꯨꯁꯨ ꯆꯠꯂꯔꯣꯏꯒꯦ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯏꯇꯩꯃ ꯅꯪꯅ ꯊꯕꯛ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯀꯣꯏꯊꯥ ꯊꯥꯗꯨꯅ ꯑꯩꯕꯨ ꯊꯕꯛ ꯇꯧꯍꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯁꯤꯗꯤ ꯇꯧꯕꯤꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯃꯣꯁꯅꯦꯜꯂꯤ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕꯗꯒꯤ ꯃꯇꯩꯃꯗꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯆꯦ ꯑꯗꯨꯗ ꯁꯣꯏ ꯇꯧꯈꯤ ꯑꯃꯁꯨꯡ ꯇ꯭ꯔꯦꯟꯗ ꯇꯣꯡꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯇꯟꯖꯥꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯇꯩꯃꯁꯤ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯣꯡꯃꯒꯤꯗꯤ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ
Nongala Lakta come to Wahidun Harpo Matamuda, a quite Temado in a Numid Marie Mangani de Laktan Bidamuta, Plan Yat Kravni Hadun Harry. Matudiki Mamma Singaduna, a song can the young Wahidun Harpo Matamuda, Nani Ray took to the young woman Matamadi, Mapa Madura, Mate Madu, 3 and Kumtaduna Lepton Lembi Mong, the Urubu Matam Yamangai. Mate Maduna Kumtrak Wimaramasi, Maya Matusu, Mapa Madura Lak with the gay. Mate Madan Urubadagi Mark 3 and the Kumtrakani. Maya Matusu, Mapa Madura. Marriage anniversary to celebrate the Matala Kibani. Mayamala Pumato Malon Padri, Sorop Tawi, Amazon. Loin Sway had a Mayam Sabu Matamadura, Matemana. Masina Trunana Pound sent nothing Magana Magapuna, marriage anniversary, see celebrate of Dunatra Haduna Harpa Matamuda. Hoida, Idemadabu Haya Dilonia Haduna, Malmapam Maduri Tole. Why do Taru Matanda Mayamaduri Yamangai, Madam de Matemasiga Mahaka, Momang took the Swingana Kidamni Aduga Matogram, the Yanaram no Habo Hayasini, Mani Yamangalivasi. Mark in the PM song, Manon Padi Mato, Urumatam da Mayamadu, the Yam Haroja Bahabdo with me. Madi the Matamam Mayamagi, marriage anniversary do, Yumda Nitina Puzaga Totuna Roshinki. Mayambusu Mayam the Halagi Haduna train station the Lapumatam to the Mayambuduna, Manon Padari. Young Wuna, I didn't have the Sangsar Sida, Nang in a Tamani, Naku any Sikotani. Adu in a quadino Wajada High Targati, Naku any Marakta, no one in the Versini. Adu City, Naku any Matos, Urumatam the Agita Moise, Pian by the way. Madidi Manon Padanere, Tamo. Nang Ibu ite Magimanata ina, Yaning the Yaning the Tarke, Aduga, ite Magagale Minahale, ite Magagale Minarabanina, ite Masibo Aina, Pazana Kambangam K. Maramaduna, ite Mabu, Nang Honda Pubira Pita Thagatchari, Amasung, Chalo Yari Hauti, 3 and a say, Sekitore Hydra Mayam to the High K. Matosuna Mayam Setketo Batanjadra, Manon Paduna Mahabu Chanchandana, Mayam to Chejet Lona Conchinja K. Madi train station of the Mamma Singadra Pontotuna, Itema to officer to the Sazalo, Haduna Koke. Somna Canada, Munari when a partner of Maki Matema to Mikup Amata Tadokana lady. I quit a Maki Matema to Matokuram Hatri, no Hadana Makoi Masel Canada Leremy. None of the Makoi Marimatam Sumayam Sulami to Gomayam da party stowy Hadun Harry. Kalma Makalgi party no Hadun Hapumatam the anniversary party in Hadun Harry. Why do Tarapumatam da Somna Cantadi, Siva to idea Mlaki? Madi the Aquina Cinema the Overflowly Basina, Mate Majoti Galuna, Malona people do Katil the Pose label. Pose label up Matamadura, Palavina, Akubana get a mutato upon the Palmatire, Aduka Karigumba Aina, Nanigalo de Vataragadi, I, not each other with a bomb to Guneduka Puchichu Panang at the Makaptuna Jani Haduna, Machi to Harry. Why do Tarabumatam da Machi to Harry? Nanga Nanigatuna Base, Masina in the Palm Pisu, Aduka Shadow quite haro with a Pase, Matusu Aini. Nang Kang with the Karakalo, Aduka, Tajasabumatam, the Babaga Wadi Pazana Sanagi Hadunare. Why do Tarabumatam, the Palabiam Haroja Bahabdorami? Madi the Mahamadura, Nani Musumhakam Manaba Dursan Lai Aduga, Mahamasakabula, but Masika Katila City, put them to phrase Pang the Hadunare. Why do Tarabumatam, the Palabisuyam Haroja Amazon? Ishin and Mahapu Yana Pazana train to Rene, Halo Holabatum, the Yamakanra Kani Hadunare. Train Habu Hais Tarabumatam, the Mate Maduna, Nangi training into the Kamdori Haduna, Mahana Nani Dangai. Nanisu confirm the current training no Hadun Hapumatam, the Mamana Buduna Mahapuni Single Patagi, Yan Pazana Tawi, a quick boss to so Ivo, Yan Harawi Hadunare, Tabaka Sayam Tuntuna Rishale Haduna, Mahana Ibutagali Haduna, Nanin Harry. Why do the Darsana Sumating Pangi? Maduri Tanjadru Mapamadura Mate Maduna, Makoi boss to so Katil, the Pose Labelaki, Maramadura, Mahana, Makoi bosses book option key, boss to call Wumatamda, Mahamasila Lipsicari no Haduna, Nanisuana Pakali Amsung. Makoi bossa duga mate maduga unadana bidamuto honake. Madigi de Makoi bossa do mate with the complaint of Hadun Lake. Complaint of Villa Pumatam da Nagin alone upon Tori Sikanga Hadun Hangi, Maduda. Somna Kanadi wasing a sea Manon Padre Mate Madalina Mi Labanina. Magasi Yanu Pay have Zikangi Amazon. Adoni Yanu Kumna Senabu Haduna Apava Wang out the Harry. Why you tell Pumatam Somna Kanadi, Makoi bossa to the Yamangai, Habidi. Mati complaint of Hadun La Libani Aduga, Mate Madunati. Seranturana Harpui, why you tell Pumatam da. Mana Nagi Madam the Luna Kangabrani Haduna, Mamma Pud Hangi, Mother Mamma Pudra so, Naniki Mating Pandra, what to same Dolana, Luna Kangabani Hadun Harry. Madi the Matema Amazon Palavidu Mapama the Gi Chalageta away. Madura Chalageta Wumatam da Amko Gita Wumatam da Darsanam Hapu Kamladuna. Nang Makiman the Pazana Kangramali Hadun Harry, why do Tarabumatam da, Makoi Bosaduna, Karino Kandrips Hadun Harry, Siva Hibam Miru Tarabra Hadun Harry, Tiny Madu Gunda the Kanagumum Pudalam Haduna Pautai. How did the Mahasi Pazana Hogutun Chapa Pawangam Zitri have a pause at Hadun Harry? Mother Darsana, Siva Hibam Pado, Pukiban Mido, Nani Hadun Harry. Why do Tarabumatam the Soma Kanadi Makoi Bosa today, Pakapana Lurame? Madi the Matemana, Opizama the meeting to get Tanjadra Mapamatuda, Mahakso, Hibidi Nani Sung, I do Lerami.
ꯃꯍꯥꯛꯅ ꯃꯇꯩꯃꯒꯤ ꯁꯦꯗꯨꯜꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯗꯒꯤ ꯂꯣꯏꯅ ꯈꯪꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯗ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯉꯣꯟꯗ ꯄꯜꯂꯕꯤꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯃꯁꯨꯡ ꯄꯜꯂꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯒꯨꯟꯗꯥ ꯀꯌꯥꯃꯔꯨꯝ ꯂꯥꯛꯑꯦ ꯑꯃꯁꯨꯡ ꯑꯩꯒꯤ ꯉꯛꯇ ꯊꯥꯡ ꯊꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯊꯥꯡ ꯑꯁꯤ ꯌꯥꯝꯅ ꯊꯧꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯁꯦꯝꯕꯗꯁꯨ ꯀꯥꯟꯅꯒꯅꯤ ꯀꯗꯥꯏꯗꯒꯤ ꯁꯥꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯁꯤꯔꯥ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯐꯥꯒꯤ ꯇꯧꯔꯛꯏ ꯇꯟꯖꯥꯗꯨꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯀꯟꯕ ꯄꯥꯝꯇꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯜꯂꯕꯤꯒꯤ ꯍꯣꯁꯇꯦꯜ ꯇꯥꯟꯅ ꯃꯍꯥꯛ ꯒꯥꯔꯤ ꯍꯥꯊꯨ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯅꯥꯅꯤ ꯂꯥꯛꯏ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯄꯜꯂꯕꯤꯒꯤ ꯃꯉꯛꯇ ꯊꯥꯡꯅ ꯈꯦꯠꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯅꯥꯅꯤꯁꯨ ꯄꯥꯈꯠꯇꯨꯅ ꯍꯥꯊꯨ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯅꯥꯅꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯄꯜꯂꯕꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯅꯥꯅꯤꯗ ꯌꯦꯡꯖꯔꯝꯃꯤ ꯅꯥꯅꯤꯗ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯐꯣꯟ ꯑꯗꯨ ꯁꯤꯕꯥꯅ ꯇꯧꯔꯛꯄꯅꯤ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯄꯜꯂꯕꯤꯕꯨ ꯀꯟꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯀꯟꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯇꯩꯃꯕꯨ ꯅꯪꯅ ꯐ꯭ꯔꯤ ꯊꯥꯗꯣꯛꯑꯝꯃꯦꯅꯦ ꯃꯔꯝ ꯑꯗꯨꯅ ꯅꯇꯩꯃꯗꯨ ꯑꯩ ꯍꯥꯠꯄ ꯆꯠꯂꯕꯅꯤ ꯃꯤꯅꯤꯠ 5 ꯈꯛꯇꯅꯤ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯕꯗ ꯆꯪꯗ꯭ꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯧꯖꯤꯛꯇꯤ ꯅꯇꯩꯃꯗꯨ ꯃꯇꯧ ꯀꯔꯝꯅ ꯀꯟꯖꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯥꯅꯤꯁꯨ ꯄꯟꯊꯕ ꯀꯧꯗꯨꯅ ꯄꯜꯂꯕꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯂꯥꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯜꯂꯕꯤꯗꯤ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯍꯧꯏ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯤꯔꯒꯗꯕ ꯃꯇꯝ ꯑꯗꯨꯗ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨꯁꯨ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯃꯩ ꯊꯥꯗꯣꯛꯄꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯈꯣꯡꯅ ꯆꯦꯜꯂꯛꯄ ꯇꯥꯈꯤ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇ ꯃꯇꯧ ꯀꯔꯝꯅ ꯌꯧꯒꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯗꯨꯗ ꯇꯣꯡꯈꯠꯂꯗꯨꯅ ꯃꯇꯩꯃꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯈꯣꯡꯅ ꯇꯥꯟꯅꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯁꯤꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤꯅ ꯁꯤꯕꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒꯦꯡ ꯈꯨꯄꯨ ꯑꯗꯨ RTO ꯑꯣꯐꯤꯁ ꯑꯗꯨꯗ ꯌꯧꯔꯛꯏ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯔꯛꯄ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯀꯌꯥꯃꯔꯨꯝ ꯊꯣꯝꯖꯤꯜꯂꯛꯏ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯤꯕꯥꯗꯤ ꯌꯥꯝꯅ ꯉꯛꯏ ꯑꯃꯁꯨꯡ ꯄꯨꯂꯤꯁꯁꯤꯡ ꯀꯨꯝꯊꯔꯛꯇꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯤꯕꯥꯗ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯤꯕꯥꯅ ꯀꯅꯥꯅ ꯍꯥꯏꯖꯤꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯥꯅꯤ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯅꯥꯅꯤꯅ ꯒꯥꯔꯤ ꯑꯗꯨ ꯍꯥꯏꯕꯗꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯗꯨ ꯇꯣꯡꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁꯀꯤ ꯋꯥꯀꯤ ꯇꯣꯀꯤ ꯑꯗꯨꯗ RTO ꯑꯣꯐꯤꯁꯇ ꯁꯤꯕꯥꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯠꯇꯣꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯅꯤꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯣꯝꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯠꯁꯤꯡ ꯑꯗꯨ RTO ꯑꯣꯐꯤꯁꯇ ꯂꯣꯏꯅ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯥꯅꯤꯅ ꯁꯤꯕꯥꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯤꯕꯥꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯒꯤ ꯇꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯞꯅꯇꯒꯤ ꯁꯦꯀꯦꯟ 5 ꯈꯛꯇꯅꯤ ꯆꯪꯗꯣꯔꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯆꯪꯉꯨꯗꯅ ꯌꯦꯡꯉꯒꯦ ꯃꯇꯧ ꯑꯁꯨꯝꯅ ꯅꯥꯅꯤꯅ ꯁꯤꯕꯥꯗ ꯀꯔꯦꯝꯅꯈꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯤꯕꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯤꯕꯥꯕꯨ ꯍꯦꯛ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯩꯃ ꯑꯗꯨꯁꯨ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯅꯥꯅꯤꯗ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯃꯨꯟꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯉꯁꯤ ꯑꯣꯐꯤꯁꯀ ꯆꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯥꯅꯤꯁꯨ ꯏꯇꯩꯃ ꯊꯕꯛ ꯑꯗꯣ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯊꯕꯛ ꯑꯗꯣ ꯌꯥꯝꯗꯕꯅꯤꯅ ꯉꯟꯇꯥꯅ ꯂꯣꯏꯁꯤꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯉꯟꯇꯥꯅ ꯁꯨꯇꯤ ꯐꯪꯉꯦꯅ ꯏꯇꯩꯃ ꯎꯅꯒꯦꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯇꯩꯃꯗꯨꯅ ꯍꯣꯏꯅꯦ ꯅꯪꯗꯤ ꯌꯥꯝꯅ ꯇꯦꯂꯦꯟꯇꯦꯗ ꯑꯣꯏꯕꯅꯤꯅꯦ ꯊꯕꯛ ꯑꯗꯣ ꯉꯟꯇꯥꯅ ꯂꯣꯏꯔꯝꯒꯅꯤ ꯑꯗꯣ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯒꯤ ꯍꯪꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅꯁꯨ ꯅꯪ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯇꯩꯃꯗ ꯍꯥꯏꯈꯤ ꯃꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯇꯩꯃ ꯃꯈꯣꯏꯅꯤ ꯂꯥꯏꯁꯪ ꯇꯝꯅ ꯂꯥꯛꯈꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯗ ꯀꯠꯅꯕ ꯂꯩ ꯀꯌꯥꯃꯔꯨꯝ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯩꯃ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯃꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯖꯟꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯜꯂꯕꯤꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯤꯟꯊꯔꯗꯨꯅ ꯅꯥꯅꯤꯒꯤ ꯃꯅꯥꯛꯇ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯄꯜꯂꯕꯤ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯅꯥꯅꯤꯗ ꯍꯥꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯥꯅꯤ ꯑꯃꯁꯨꯡ ꯄꯜꯂꯕꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯄꯜꯂꯕꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯍꯥꯟꯕ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯉꯣꯟꯗ ꯄ꯭ꯔꯄꯣꯖ ꯇꯧꯏ ꯃꯇꯧ ꯑꯁꯨꯝꯅ ꯅꯈꯣꯏ ꯅꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯩꯅ ꯂꯩꯁꯤꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯊꯧꯋꯥ ꯁꯥꯕꯤꯗ꯭ꯔꯤꯕ꯭ꯔꯥ ꯃꯗꯨꯅ ꯅꯥꯅꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯃꯗꯨ ꯋꯥꯗꯨ ꯀꯛꯂꯗꯨꯅ ꯄꯜꯂꯕꯤꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗꯅꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯂꯝꯕꯁꯨ ꯌꯥꯏ ꯑꯩꯒꯤ ꯉꯛꯇ ꯊꯥꯡ ꯊꯝꯃꯤ ꯑꯩ ꯀꯤꯗꯤ ꯀꯤꯈꯤꯗꯦ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯊꯟꯗꯁꯨ ꯂꯩꯈꯤꯕꯅꯤ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯍꯨꯟꯇꯣꯛꯑꯝꯗꯨꯅ ꯆꯠꯈꯤꯕꯗꯣ ꯃꯗꯨꯗꯒꯤꯅꯤ ꯑꯩꯅ ꯀꯤꯕ ꯍꯦꯟꯈ꯭ꯔꯤꯕꯁꯦ ꯃꯗꯨꯒꯤꯗꯤ ꯄꯜꯂꯕꯤꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯗꯤ ꯂꯞ ꯑꯦꯠ ꯐꯥꯔꯁꯠ ꯁꯥꯏꯠ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯖꯔꯨꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯗꯤ ꯑꯣꯡꯂꯤ ꯋꯥꯟ ꯁꯥꯏꯠ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯥꯅꯤꯅ ꯄꯜꯂꯕꯤꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯖꯈꯤ ꯑꯗꯨꯕꯨ ꯄꯜꯂꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯄꯤ ꯏꯔꯥ ꯆꯤꯟꯊꯔꯗꯨꯅ ꯀꯞꯅ ꯑꯗꯨꯃꯛ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯕꯥꯅ ꯁꯣꯝ ꯅꯥꯀꯟꯗꯅ ꯅꯥꯅꯤꯒꯤ ꯃꯇꯩꯃ ꯑꯁꯤ ꯍꯥꯠꯄ ꯉꯝꯗꯕꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯇꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯅꯥꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯊꯥ ꯁꯥꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯩ ꯆꯥꯛꯈꯤꯕ ꯒꯥꯔꯤꯗꯨ
Karigumba Matimana Tinabataragadi, Lan Kankrani Kalatuna, Makoi Garidu, Yam Tuna Sim with the motor workshop to Harami. Magdi Makoina Henripasi, Masi Wapamas and nothing but highway Drahidun Harapomatamda. Karigumba native with Harapataragadi, Mamata Kimatamda, Aina Shibabu Puru with the Mokta Aibo, Markiman the Puraga, Sori Halibani. Marambadu Karigumba Masi Wapamasi Kampataragadi, Pivum Henelurakani Hadanare. Tanzadra Mapamudra Naira and Hadran Pamalay. One of Mapamadagi, Nanibu Kotolatana Waisane. Madagidi, Narayan Hariban Pasina, Mamatuta, Army of Jarama, Maki Mayokta, Evidence Cameron Tassendra Lake Kivani, Havidi, Sivagi Mayokta, Evidence Cameron Tassendra Lake Kivani, Adabo, Sivana Mahapu Hatopikare. Karigum Madagi evidencing at the Pangutaragati, Sivasi, Nantu to Chen Mangamu Hadrari. Why do Tarabumatunda, Nanina, Masiwa Pamasikarigitamuta and Hariban, Ati, Havidi, the Brahadun Harakumatumda. Sivagi Mayukta Lake at Mikanam Triti, Nankatana Maki Mayukta Lake Kivani, Maramadra Mapam Sra Ilaktuna, Tumina Wapam Singasina one Haribini Hadnari. Why do Tarabumatum the Adritaragati, evidencing at Gotai the Lerangani Haduna, Nanin Hangai, Madura Mayumdana Tragana Maki factory the Lerambia Hadnari, Madu Taragati Pari 80 Haduna, Nanisu, factory to the Lagi Habiti, Mawal Sivan, no one caught on a hardcover Ahala the factory to the Laki. Mahamadura Mahana evidencing ado Tiduna Labim but Maduda Amapamadura Siva Amusum Haki missing at Lai Amasum Man Nani Makuta Yochain Kentucky Sivana Mapamadura Narayan Hariban Pasi Taraktuna Mangwanda Lang Takipani Amasum Narayan Hariban Misakasi Shivagi me with Lerami Man Haribasi Mapamasida Karigumba Nangna evidence Tibala Pataragadi evidencing ado Nangina Kuta in a Karamata Hangani Hydra Young Usitan Hari Aduga Nangna Mapamasida laying it to Jadra Aina Nangina Tema Wuhalatam Nihaduna Mahana, Makoy factory to Tongan Sintuna, Nanibu Mapamadu Tamduna, Mahana Matema to Buharpalake, Mato Usuna Nanisu, Mahaki, Matema Dabo, Mato Karamna Kanjagani Haduna, Mahana Maki phone the Putokuna phone, Dogito Butanjadra Maki phone at the Punkai Kajan Leremi. Mato Usumna Mahana Matema Dabo, come down Kangani Hadun Kanjarapumatamda, factory to get a koi better Quaying Yankee, Matakta Hobam Ui, Maramadram Haksuma Pamadura. I with a hope of the Malakam Kakalapumatamuda, Mafam Madri Ontare Amazon, Mafam Madugi, Swiss box Samada Tassan K, Swiss box to Kaibatam the Malunga mobile phone Yaudun the labor to Mahan Uki, Masi mobile Yoruba Petri Sikarigumba in a season of Bataragadi, iPhone to Wiyagani Hadukali, Tawada Umana, phone to the Remy to Urbumatamda, phone to Gallery to check the Rubumatamdi, Mamantaki Matamda. However, Ami of Pisharaduna, Mapamadura Siva, Dula, can have a Sikangaduna, Mapamadura mobile phone at the fit to the camera number and the Kivani. Maramaduna, camera fit adu, Loini Yauduna Lemi, camera fit adu the Sivana, Ahal at the bottom in a carton hot Kivaki, evidencing adu, Loini Yauduna Lemi, Maramadura Mahana, evidencing adu, social media the upload to the TV posting adu the Mati posting adu, Loya Taki, Mato Usumna. Sivana Matima the Bohalaki Hypermatagum, Gari Togula Putanjadura Maki, Okiladuna video the Mamon Taraki, video to the TV pop singaduda, Mahana held the Waharpagi video recording singado, Luin Urbumatam the Yanaki Amazon, Maki Okiladuna, Mapam Masidagi, Yam Tamas Kikira, Tragana Lolakali, Hadunari, Mana Gari Toguna Samasum Lapumatamududi, Siva Hari Misagasi, Lekai Duda, Lamadura Luin Kangari Misagam Oibanina, policing the Maki Gari to Urbumatamda. Maki Gari to Kami Amazon. Sivadana Kesama General Maramadra Nangwa, Quina, Custody the Loda Via, Hedra, Bewada Mahabu, Police Station Dam the Purdunachat K. Mahamadra Nanilai Amazon, Nangagi, Ite Mahatkan Hebdo. How did Nang Jela later Vanilla, I know my papa have it away, Aduga. Nang Jelagi party not putting Amaru Hedana, young Ustana Mako Pona, Mahana Sibabu, Karim Nerdan Harami. Sibasu Mahamadrigi saw the Tolly Amazon Maki, Asawagi, Machagaduna. Maki Ukiladura, any Miss Zinaduna Ebubel to Hedun Harry. Houti Sivasi, Jail Sankravanina, Sivana Matima Harkani have getting Navasima like Travanina Mahak, Santi the Matima Hyper Tabagado Tauragi Habiti, IT officer to the Chalaga, Maki officer to Karagi Hedun Levke, Matawasuna, officer to Chatringi Matamadura Mahana Wapam Singasi, Palavital Vinatam Lagi Hedun Lepi, Maramadana, Wapam Kudemasi, Palavital Vinatamki, Palabisu Nanina Harkriva Wapam Singer Tarabumatamda. I want to have the other bride in Harry. Yadatorini Haduna Palabida, Nanin Harami. More police the park Briduna, Palabin Hangi, Madura Nanina Park Hadun Harry. Why the Tarapumatam Nanina Muhari? Nuji the Hinaraga, I get Palavigin Shinarivado, Amtu Tungna Vidamuta, Lohonabam the Sinbi Haduna Mahana. Moment to the Matemic Manona Pichini the Hyper to Gum the High K.
ꯃꯇꯧ ꯑꯁꯨꯝꯅ ꯆꯤꯅꯤ ꯑꯃꯁꯨꯡ ꯄꯜꯂꯕꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯃꯈꯛꯇꯪ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯐꯥꯒꯤ ꯑꯣꯏ ꯇꯒꯩ ꯑꯣꯏ ꯂꯛꯅꯕ ꯑꯣꯏ ꯑꯣꯏꯅꯕ ꯑꯣꯏ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯗ ꯄꯜꯂꯕꯤꯁꯨ ꯍꯣꯏ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯅꯥꯅꯤꯅ ꯍꯥꯏꯔꯛꯏ ꯄꯜꯂꯕꯤꯕꯨ ꯑꯩꯅ ꯕꯁ ꯁ꯭ꯇꯦꯟ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯜꯂꯕꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯈꯟꯖꯔꯨꯕꯗꯤ ꯁꯨꯞꯅꯇꯒꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯔꯨꯕꯅꯤ ꯋꯥꯟ ꯁꯥꯏꯗꯦꯗꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯊꯛꯇ ꯍꯥꯏꯔꯝꯕꯗꯨ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯥꯅꯤꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯊꯃꯣꯏ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯁꯤꯕꯥꯒꯤ ꯎꯀꯤꯜ ꯑꯗꯨꯅꯗꯤ ꯕꯦꯜ ꯂꯧꯕꯁꯤ ꯐꯔꯛ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤ ꯐꯥꯏꯜ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯪ ꯁꯣꯏꯗꯅ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯗꯨꯗ ꯈꯪꯗꯦ ꯑꯩꯒꯤ ꯕꯦꯜ ꯑꯁꯤ ꯅꯪꯅ ꯉꯝꯅꯕ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯥꯅꯤꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯥꯛꯏ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯒ ꯊꯦꯡꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯉꯁꯤꯗꯒꯤ ꯑꯣꯐꯤꯁ ꯑꯁꯤ ꯅꯤꯡꯊꯤꯅ ꯀꯥꯔꯛꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯁꯤꯕꯥꯗꯤ ꯑꯦꯔꯦꯁ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯈꯣꯏ ꯅꯇꯩꯃꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯇꯩꯃꯗ ꯈꯪꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯥꯅꯤꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯇꯩꯃ ꯑꯃꯁꯨꯡ ꯄꯜꯂꯕꯤꯒꯤ ꯃꯄꯥ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯇ ꯅꯥꯅꯤꯅ ꯇꯧꯈꯤꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯂꯤꯊꯣꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯅꯥꯅꯤꯁꯨ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯑꯩ ꯂꯣꯏꯅ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯅꯥꯅꯤꯒꯤ ꯃꯇꯩꯃꯅ ꯅꯥꯅꯤꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯊꯥꯖꯕꯁꯤꯡ ꯑꯁꯤ ꯅꯪꯅ ꯂꯣꯏꯅ ꯃꯥꯡꯍꯜꯂꯤ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯗꯨꯅ ꯅꯪꯕꯨ ꯁ꯭ꯇꯦꯕꯜ ꯑꯣꯏꯅꯕ ꯑꯃꯁꯨꯡ ꯅꯪꯕꯨ ꯁꯦꯇꯜ ꯇꯧꯅꯕ ꯍꯣꯠꯅꯖꯈ꯭ꯔꯤ ꯑꯍꯥꯟꯕꯗ ꯅꯪꯅ ꯑꯩꯒꯤ ꯊꯥꯖꯕꯕꯨ ꯖꯣꯏ ꯇꯧꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯒꯤ ꯊꯥꯖꯕꯁꯤ ꯅꯪꯅ ꯊꯨꯒꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯅꯨ ꯍꯥꯏꯗꯨꯅ ꯃꯇꯩꯃꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯔꯒ ꯆꯠꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯥꯅꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯅꯥꯅꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯜꯂꯕꯤꯅ ꯃꯍꯥꯛꯄꯨꯁꯨ ꯊꯦꯝꯅꯕ ꯍꯣꯠꯅꯖꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯃꯈꯨꯔꯥ ꯂꯥꯛꯇꯨꯅ ꯃꯇꯩꯃ ꯑꯗꯨꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯈꯤꯗꯦ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯃꯈꯨꯔꯥ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯅꯥꯅꯤꯕꯨ ꯑꯃꯨꯛ ꯁꯥꯎꯗꯅꯕ ꯑꯃꯁꯨꯡ ꯃꯄꯨꯛꯅꯤꯡ ꯐꯥꯖꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯅꯥꯅꯤꯗ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯂꯥꯛꯂꯤꯕ ꯐꯣꯟ ꯑꯁꯤ ꯁꯤꯕꯥꯅ ꯇꯧꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯖꯦꯜꯗ ꯂꯩꯇꯕꯤꯗ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯤ ꯅꯪ ꯌꯥꯝꯅ ꯉꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯅꯇꯩꯃꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯇꯩꯃꯕꯨ ꯀꯅꯥꯅ ꯀꯟꯕꯤꯗꯣꯔꯤꯕꯅꯣ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯕꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯇꯩꯃꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯗ ꯍꯥꯟꯅ ꯑꯦꯇꯦꯛ ꯇꯧꯏ ꯑꯃꯁꯨꯡ ꯃꯌꯥꯝꯕꯗꯨꯕꯨ ꯇꯞꯇꯅ ꯐꯨꯗꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯖꯣꯇꯤꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯁꯤꯕꯥ ꯆꯪꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯖꯣꯇꯤꯅ ꯁꯤꯕꯥ ꯎꯔꯨꯕ ꯃꯇꯝꯗ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯆꯪꯉꯛꯄ ꯇꯥꯟꯖꯥꯗꯨꯗ ꯁꯤꯕꯥꯅ ꯖꯣꯇꯤꯒꯤ ꯃꯈꯥꯆꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯖꯤꯜꯂꯤ ꯑꯃꯁꯨꯡ ꯖꯣꯇꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯋꯥꯟꯊꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯖꯣꯇꯤꯕꯨ ꯁꯤꯕꯥꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯣꯔꯣ ꯁꯣꯔꯣꯁꯤꯡ ꯑꯗꯨꯅ ꯄꯨꯔꯛꯈꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧ ꯃꯍꯥꯛꯄꯨ ꯑꯩ ꯈꯛꯇꯅ ꯄꯨꯒꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯈꯛꯇꯅ ꯖꯣꯇꯤꯕꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯔꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤ ꯅꯥꯅꯤꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯁꯤꯕꯥꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯅꯥꯅꯤꯅ ꯇꯞ ꯇꯥꯅ ꯐꯨꯗꯠꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯤꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯥꯅꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯅꯥꯅꯤꯅ ꯑꯩꯒꯤ ꯏꯇꯩꯃ ꯀꯗꯥꯏ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯤꯕꯥꯅ ꯑꯩꯅ ꯅꯪꯒꯤ ꯅꯇꯩꯃ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯇꯩꯃꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯗꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯅꯥꯅꯤꯒꯤ ꯃꯇꯩꯃ ꯑꯁꯤ ꯑꯃꯝꯕ ꯖꯒꯥ ꯑꯃꯗ ꯃꯆꯤꯟꯗꯒꯤ ꯃꯈꯣꯡ ꯃꯈꯨꯠꯇꯒꯤ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯅꯤ ꯃꯗꯨꯒꯤ ꯁꯤꯕꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯁꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯅꯪꯅ ꯇꯧꯍꯟꯕ ꯉꯥꯛꯇꯅꯤ ꯃꯔꯝꯗꯤ ꯅꯪꯅ ꯃꯍꯥꯛꯄꯨ ꯊꯤꯕ ꯉꯝꯖꯗꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯒꯤ ꯅꯇꯩꯃ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯅꯠꯇꯅ ꯀꯅꯥꯝꯇꯅ ꯈꯪꯗꯕꯅꯤ ꯃꯗꯨꯒꯤ ꯁꯤꯕꯥꯅ ꯅꯣꯡꯃꯩ ꯂꯧꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯅꯝꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩ ꯍꯤꯡꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯪ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯩ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯅꯇꯩꯃ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩ ꯁꯤꯕ ꯇꯥꯔꯒꯗꯤ ꯅꯪ ꯃꯗꯨ ꯈꯪꯂꯔꯣꯏ ꯁꯤꯕꯥꯅ ꯅꯥꯅꯤꯗ ꯍꯥꯏꯔꯛꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯍꯧꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯖꯒꯥꯗꯨꯗꯒꯤ ꯍꯧꯔꯛꯂꯒ ꯊꯣꯛꯈꯤꯕ ꯖꯒꯥꯗꯨꯗ ꯂꯣꯏꯁꯤꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯇꯩꯃ ꯑꯗꯨ ꯁꯤꯕ ꯃꯇꯝꯗ ꯅꯊꯟꯗ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯆꯥꯛꯇꯨꯅ ꯅꯊꯟꯗ ꯅꯥꯔꯥꯜ ꯄꯤꯁꯤꯟꯖꯗꯨꯅ ꯂꯩꯖꯕꯗꯨꯅꯤ ꯑꯩꯅ ꯄꯦꯟꯖꯗꯣꯔꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯇꯩꯃ ꯑꯁꯤ ꯁꯤꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯂꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃꯩꯗꯨ ꯅꯝꯗꯨꯅ ꯁꯤꯖꯒꯦ ꯇꯧꯕ ꯇꯥꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯥꯅꯤ ꯆꯦꯟꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯁꯤꯕꯥꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯊꯣꯔꯛꯏ ꯇꯧꯕꯇꯕꯨ ꯅꯥꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯈꯔ ꯂꯦꯡꯕꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨꯗꯨꯅ ꯁꯤꯕꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯈꯦꯠꯈꯤ ꯃꯥ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯥꯅꯤꯅ ꯁꯤꯕꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯊꯨꯅ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯁꯤꯕꯥ ꯑꯁꯤ ꯁꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯇꯩꯃ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯣꯏꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯅꯥꯅꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯁꯤꯕꯥꯅ ꯁꯣꯔ ꯍꯣꯟꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯍꯤꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯔꯁ ꯑꯗꯨꯗ ꯍꯥꯏꯈꯤꯕꯗꯨ ꯃꯇꯥꯡ ꯑꯁꯤꯗꯒꯤꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯥꯅꯤꯁꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯊꯥꯏ ꯑꯃꯁꯨꯡ
ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯆꯠꯂꯗꯨꯅ ꯃꯇꯩ ꯃꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯅꯕ ꯍꯣꯠꯅꯖꯈꯤ꯫ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯃꯄꯤ ꯑꯣꯔꯣ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯀꯝꯗꯧꯒꯅꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯋꯥꯈꯜ ꯅꯦꯅꯥ ꯇꯥꯅ ꯂꯩꯕ ꯉꯝꯖꯈꯤꯗꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯗꯨꯅ ꯑꯃꯨꯛ ꯃꯇꯩꯃꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯩꯃꯕꯨ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯅꯕ ꯍꯣꯠꯅꯖꯕ ꯇꯥꯔꯒꯁꯨ ꯃꯇꯩꯃꯕꯨ ꯃꯍꯥꯛꯅ ꯊꯤꯕ ꯐꯪꯖꯈꯤꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯅꯥꯅꯤꯗ ꯁꯤꯕꯥꯗꯨ ꯀꯣꯃꯥꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯥꯅꯤꯁꯨ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯁꯤꯕꯥꯕꯨ ꯐꯨꯊꯔꯗꯨꯅ ꯃꯇꯩꯃꯒꯤ ꯂꯩꯐꯝ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯤꯕꯥ ꯎꯇꯨꯞ ꯇꯥꯕꯗꯧꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯁꯤꯕꯥꯕꯨ ꯍꯧꯗꯣꯛꯂꯗꯨꯅ ꯃꯇꯩꯃꯒꯤ ꯂꯩꯐꯝ ꯑꯗꯨ ꯍꯪꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯦꯃꯣꯔꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯦꯃꯣꯔꯤ ꯃꯥꯡꯈꯤꯕ ꯇꯥꯔꯒꯁꯨ ꯑꯩ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯍꯟꯒꯅꯤ, ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯌꯣꯠꯆꯩ ꯑꯗꯨꯅ ꯊꯥꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯤꯕꯥꯒꯤ ꯃꯃꯥꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯖꯈꯤ꯫ ꯅꯥꯅꯤꯁꯨ ꯎꯄꯥꯏ ꯂꯩꯖꯈꯤꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ꯫ ꯃꯃꯥꯟꯅꯕ ꯂꯥꯛꯇꯨꯅ ꯑꯔꯣꯏꯕ ꯑꯁꯥ ꯑꯁꯤꯁꯨ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯖꯜꯂꯛꯂꯦ ꯑꯩꯈꯣꯏꯅ ꯁꯍꯔ ꯑꯁꯤꯕꯨ ꯁꯤꯟꯕ ꯊꯨꯡꯈꯩ ꯊꯤꯔꯛꯂꯤꯕ ꯑꯗꯨꯕꯨ ꯏꯇꯩꯃꯒꯤ ꯖꯒꯥ ꯑꯁꯤ ꯀꯗꯥꯏ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯇꯩꯃꯗꯨꯕꯨ ꯁꯤꯔꯤꯕ꯭ꯔꯥ ꯆꯪꯂꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯥꯅꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯤꯡꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯗ ꯁꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯅꯪ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯄꯜꯂꯕꯤꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯄꯜꯂꯕꯤꯅ ꯍꯥꯏꯔꯛꯏ, ꯁꯤꯕꯥꯕꯨ ꯑꯣꯏꯔꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕꯕꯨ ꯑꯣꯏꯔꯣ ꯑꯩꯕꯨ ꯑꯣꯏꯔꯣ ꯀꯅꯥꯝꯇꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯣꯏ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯅꯪ ꯈꯛꯇꯅ ꯅꯁꯥꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯗꯕꯅꯤ꯫ ꯃꯨꯟꯅ ꯅꯪꯅꯅꯦ ꯎꯈꯤꯕ ꯑꯃꯁꯨꯡ ꯇꯥꯈꯤꯕꯁꯤꯡ ꯑꯁꯤ ꯁꯨꯡꯀꯥꯎ ꯀꯥꯎꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯅꯪꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯅꯪꯒꯤ ꯅꯇꯩꯃꯒꯤ ꯂꯩꯐꯝ ꯑꯁꯤ ꯀꯗꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯑꯝꯇ ꯅꯤꯡꯁꯤꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯤꯕꯥꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯍꯧꯔꯛꯐꯝ ꯑꯃꯁꯨꯡ ꯂꯣꯏꯁꯤꯟꯐꯝ ꯆꯞ ꯃꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯑꯗꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ RTO ꯑꯣꯐꯤꯁꯇꯒꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤ RTO ꯑꯣꯐꯤꯁꯇ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ RTO ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯇꯩꯃꯅ ꯒꯥꯔꯤ ꯅꯝꯕꯔ ꯃꯥꯟꯅꯕꯁꯤꯡ ꯑꯗꯨ RTOꯒꯤ ꯒꯣꯗꯥꯎꯟꯗ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯤꯕꯥꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯒꯣꯗꯥꯎꯟ ꯑꯗꯨꯗ ꯂꯩꯔꯝꯒꯅꯤ꯫ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯇꯩꯃꯗꯨ ꯌꯥꯎꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯒꯣꯗꯥꯎꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯇꯩꯃꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯈꯤ꯫ ꯃꯍꯥꯛꯅ ꯁꯤꯕꯥꯕꯨ ꯑꯦꯗꯃꯤꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯤꯕꯥꯒꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯁꯦꯟꯗꯜ ꯑꯗꯨ ꯀꯣꯏꯂꯥ ꯇꯩꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯧꯅ ꯀꯣꯏꯂꯥꯁ ꯊꯥꯕ ꯖꯒꯥ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯤ ꯊꯤꯔꯛꯄꯗꯒꯤ ꯁꯤꯕ-ꯁꯛꯇꯤꯒꯤ ꯕꯁ ꯒꯣꯗꯥꯎꯟ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯇꯩꯃ ꯑꯁꯤ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯆꯪꯗꯨꯅ ꯊꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯇꯩꯃ ꯑꯁꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯇꯩꯃꯗꯨ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯩꯃ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯏ ꯑꯃꯁꯨꯡ ꯃꯇꯩꯃꯒꯤ ꯊꯋꯥꯏꯗꯨ ꯀꯟꯕ ꯉꯝꯖꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯥꯕ ꯐꯔꯕ ꯃꯇꯨꯡꯗ ꯃꯇꯩꯃꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯄꯜꯂꯕꯤ ꯑꯃꯁꯨꯡ ꯅꯥꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯈꯤ꯫ ꯄꯜꯂꯕꯤꯒꯤ ꯃꯄꯥꯁꯨ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥ ꯑꯁꯤ IT ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯃꯀꯧ ꯄꯣꯡꯅ ꯂꯥꯎꯖꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯕꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯦꯃꯣꯔꯤ ꯂꯣꯏꯅ ꯃꯥꯡꯂꯕꯅꯤꯅ ꯂꯨꯍꯣꯡꯕꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯃꯍꯥꯛ ꯂꯨꯍꯣꯡꯕ ꯌꯥꯎꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯐꯥꯎꯕ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯃꯥꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯋꯥꯔꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯕꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯅꯥꯅꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯅꯥꯅꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯥꯏꯕꯒꯤꯗꯃꯛꯇ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯨꯚꯤꯁꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯑꯕꯦ ꯍꯥꯏꯔꯤꯕ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯨꯚꯤꯁꯤ ꯋꯥꯔꯤ ꯐꯖꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯀꯃꯦꯟ ꯇꯧꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ꯫ ꯑꯩ ꯀꯃꯦꯟ ꯂꯣꯏꯅ ꯄꯥꯖꯩ ꯑꯃꯁꯨꯡ ꯔꯤꯄ꯭ꯂꯥꯏ ꯐꯥꯎꯕ ꯂꯣꯏꯅ ꯇꯧꯖꯩ꯫ ꯊꯥꯒꯠꯆꯔꯤ꯫